Human Rights Alert ki Director Bablu Loitong Bamgi Sengdok Warol ama social media ki platform ama uriba WhatsApp group ta forward tawrubagi damte miyoi ama maitei lifun gi thomini haiba miyoi khara ngarang langol gi mapam amada kauduna phurakpa amadi nampuda wahai khara haihanduna video clip lohore haina huikaptagi Jos Songtham na phongdorakre ngarang Manipur Press Club ki Thangjing Hall da pangthokpa pau gi mifam amada amkil nupi samaj tami chingmi Nimpal N. Lal L. Anul Bisnupur Thobal Ima Machalaima Ichal Ifam Pauna Kaithel Women Welfare Organization Amasung Karaman Pawibi Ima Kaithel Women Banders Welfare Union na Thodo Asigi Matang dasu Yaning da Phongturkli Jos Songtham na Makata Raduna Haukiba September Kunga Terik ki ayuk pung taraga minute kunga mari rom tabada maitei lipun gi miyo yankhai rom mahaki yumda laktuna pharga Mapam Kangaba Jaga Amada Wahang Pauhang Chatharaki Mitta Pulamba Loktuna WhatsApp ta Kana Kanaga Pau Paunai Hanglaki Tungda video ama semduna Isana video Namhanduna WhatsApp ta Siar Tohanki RK Nimai Tes Brinda Malem Ningthauza Yambiem Labana Siar Tohanbani Haina Hahenki Amadi War on Drugs ki Matang da Wakal Taminraga Satkre hain hahenki tung khut punsilaga chaina taraga manga hena phuraki kokta nongmai namduna aihakpu ki hanki madugi matung pung anirom leiraga langbol da leiba maitei lipungi mayai loisingni haiba mafam amada mahakpu amukpu ki tongan wafam kaya thamlakpada natana lukhosai jawgi matangda bablu amadi brinda panduna makhoina maral kaya amasu siraki Mahaki phone call history amadi WhatsApp SMS kaya su phaktuna yengaga maduda natana mahakna makhata na pamda thabak chatharak labadi hatkani haina kihalaki tungda apokpa mapa kauraga sinarak padagi numidang pung nipanda yum yorukibani haina phongdoki Haukiba September ki tang kuntareta aigi yumda ayuki pung taraga minini punthoi Awa matamda nongai paiba mite lipungi ni pu yankai laga mitpunjan biraga pubiraga mafam amada hammakanda aibu wahang pahang chathai aigi phone hangtokpiraga moina aigi thanagiba text message amadi call logsing kanaga pau phaunabno haina ingonda hangi adugi matungda moina aigi matangda force ta video ama semnaba apamba ipun waipun humang ke tekthokpiraga video ama namalli video da hai wasina aina share tawbiba opinion su yaudaba WhatsApp ki message amakha ta share tawhalai base RK Nimai Thongaujom Brinda adagidi Malem Ningthauza Yambem Laba moina ingonda pau piraga share tawhanbani aina hairaga hayalle aduga CM gi war on drugs ki matangda moiga phaminaraga gyan taraga ai chatkre aibagi matungda tawdanaba sigumba share tawdanaba gi akanba section wahai khara thambira yengonda aroibada haijeningbadi sigumba aki tujungai oiba miwat mine ase mathangda thoktanaba mayam punna honamina se haina hamjari Amarom da imalup taraga ni thoiga punna pangthokiba paugi mifamatuda MKL gi president Loremam Ganbina haikibada lamdam asigidamakta hotnariba loop khudingmak mama oibi singna thagali Adubu aikoi maselgi marakta yengthinaba akanaring singba kaya asidi yaningde maiteli punkhak natana topa lup kayana afaba thabak torokpada taram oi adubu mioi amagi aningba apambada aki akhang piba phu chaiba hatkani ki hanbagi thaong asi khudakta lepkadabani haiki Leibakidamagta thabak khara tawbaidamakta sarkargi mayokta ngangnagadi haibagi potta threaten tawba taragadi maitei punsi akhoi prajagi misang oidarabra haibase mamajingna khara jingnare aduga loinana maitei punna khulai puraga charisi sarkarna pibra natraga kanana pibano haibasu ima oina khara jingnai ima leibak ngangnabagidamaktadi aikhoi welcome tawi aduga aikhoi masen threaten tawnadana aikhoi masen ngangna sangna dana phuna dana aduga atopa
ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ freedom ꯑꯣꯏꯍꯟꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯥꯏꯠ ꯑꯣꯐ freedom ꯃꯌꯥꯝ ꯃꯥꯡꯍꯜꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯩꯇꯩ ꯃꯤꯄꯨꯝꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯃꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯒꯅꯤ